Malemgi mafam matayda pangthoknabagum ngasi state asidasu Manipur lengakna sinduna International Day of Yoga gi palan thoram pangthokre. Yoga for One Art One Health haiba wakalonda Kumalampak Indoor Stadium da state ki thakta pangthokpa thoram aduda Manipur gi Governor Ajay Kumar Bhalla na luchingduna yoga gi tongan ba sajil sing pangthokhi thoram aduda mahairoi lanai miyoi sing security personnel lenga ki thabak tawba miyoi sing amasung yoga bu pamjaba sing yauna punna miyoi chamapan rom na sarukyaki thoramadu mari lenana governor gi maikaidagi yoga sajil tawba si aikhoi khuding makki nungti gi punsida tawdraba yadraba amagum Heinabi thamsi chahi asigi theme asina Prime Minister Narendra Modi gi Humanity 2.0 gi wakhalonadu mayek sengna fongdokli yoga gi kana ba aikhoi puna khangminaduna aikhoi na pukning wakhal amasung hakchang fana leina bo khona si haiba wafam thamki palan thoramasi Raj Bhavan dasu Governor Ajay Kumar Bhalla na luchingduna official amasung staff singa loinana pangthoki